Manipur khakta nattana North East state singda Hana Pangthoktuna Ngamlamdaba Aruba makhal gi surgery kaya Pangthoktuna Eastern India da khwaidagi Maming Leiba hospital ama Oinaba Pandam Thamli haina Ilds ki director Dr. Nongthombam Suraj Kumar na phongdorakli Wafamasi Institute of Liver and Diagnostic Sciences Ilds nangasi lithotripsy amadi digital spyglass ki mating na masingha manung da panduna lehoba nung ama Thugairaga loktoklaba matungda pangthokpa paugi mifamda phongdokibani Ilds ki director Dr. N Suraj Kumar gastroenterology Dr. Roslyn Kaisam amadi Dr. NB liver transplant surgeon Dr. Longzam Chituranjan MS amadi chief of GI and liver transplant anesthesia Dr. Nongthombam Surkanta Maitena Puna Chatakiba surgery adugi matangda Dr. Suraj Kumar na makhatan hai masingha lokthokraba matungda nung amuk laisilakpa natraga masingha manungda nung leibadagi nai charaktuna laihongna chingba layong lakpada natana kidney fail oibagi chang yoraklaba anaba amada asigumba surgery asi pangthokpani ngasi mai pakna pangthokiba surgery asi sahi humfu surabi anaba ama masingha manungda inch amadagi hena chawba nung ama leibadagi atei layong sing asi lakpani layong asida endoscopy ki khuthangda anaba du da sunglen lendana lithotripsy amadi digital spyglass ki mating na nung adu kupna thukaiduna lokthokpani hairiba surgery asi masingha manungda lithotripsy gi khulai thajinduna tauba yamna luba process amoi asigumba aruba process asi Guwahati gi hospital amada amuk khak tokibadagi makhata na tokidre asigumba aruba surgery kaya hospital asina mai pangna pangthokpa ngamliba asina Manipur khakta danatana thangnariba state sing da sukana ba kaya piragani haina mahanga makhata ki khoi ngasi tawjari si magi changba matam se punga machangi aduga haiga sigi patient se ma se masinga lauthokre hana mamangda koigi operation tawre masinga lauthok matungda masinga pipe da koigi 2.3 cm yam sawba nungma lehobudagi patient se koi nai chadana jaundice tawduna kidney fail oidan lai madugi timing du da koina pipe ma hap kanda nai du chi thoe jaundice phal le kidney phal matungda koina hojigi hairiba digital spyglass masingai pipe thadaraga nungsi urur matungda akoigi hujiki haiba electrohydro lithotripsy na nungsi thugarega mache mache lokto completely koi clear to bungame aduga masida changi matamna koi hek hawudagi loibokse pung amagi meada admaina changduna koigi patient je operation tawdabida yamna koigi laina chiki haiba nunga choba masingai pipe nan thale ho nunga choba se lokto bungame